I kainomma clarify tawge ngasai aina usoi lawbagi video ama aina thagatpada mi kharage comment da ekhoi rongmai nadi aigi mitki pimple lay ekhoi rongmai londa usoi haibada ekhoi da thun haina kawibuko aduna thun haibasi maitai londa hairadi yamna kaisra derogatory term oibako thun haibase duna kanaguma haira thun haise kaino no comment da thun haisbu thun haina bugi matang chabra kana mi khara hangla ibako thun haibase ekhoi londadi usoi duni bako ekhoi rongmai na thun kawi next time noi thun haibase uridine bamboo shoot duni haibudu noi dum gyan tarogo nokning muso fawe comment da thun yaman mi ko hangai so aigi marup amana hangai thun haise karino nang comment thun khakta ngaire na aina bamboo shoot gi photo thagabada nang usoi do yame lumme aduga da ma comment pirapodo moi gyan ta da bani ne duna thungi meaning do haibira o haibada ai masi video jai semni ko masi de khongkro thun haibase bamboo shoot ni ko usoi do ni ba koi rongmai na thun kawi aduna jemai lengmai gi londa iji khangdre mai kawbra khangde lengmai nang sun hain so kawi ko sun hain so kawi koi lon ka khara de do mana bani lengmai lon so ko thun hai de sun mana hai ba ko sini thun hai ba do bamboo shoot usoi do hai bani yare ko lana khan ganu madogi post da comment do yanga snem nok ninge thank you mayam support to bibi damak ta ko ai ke post khuding da like to bi ramba like to bi mayam thagat chari ai se andak se khatab thabak khara chin magi facebook da active to bo so ngamdre thabak chin bani na ko nokhoi gi comment noi gi post da ai changa like comment bi bu da ai matam khara se ai matam do ai phangdre hai ba hoje kan ko hayengai ai matam phangba matam da nokhoi ge comment noi post da ai comment tawrake like tawrake ko noina text harak pada aina khumdre haide aise thabak chille hai noi dum gyan ta biyo ko kana gumadi siam pungi he follower yamane na moi magi video se mi ni yeng bi bagi comment pau reply tawrakte du da hai ba mayam do nokhoi gyan ta biyo ai khumning de bagi natte ai thabak chin bagi ni ko ayu ngan ta chatle thengna halla e aduna ai comment se chap cha na ai reply pi bangam de nokhoi ge message to ai uwe adu ai reply to no matam sang da bodo aduna ne go ai ge wakhana chok thok ba wakhan cha ai laite ai ge wakhan da go noi de ge ai hele ha bi wakhan cha ai lai jade khoi chap manai nangsu ai su ko kana na wang ba kana na adu laite ba khoi da chap manai ai ngona chok thok pa na tra ka pom ge wakhan do ai ngon da laite he ba ai thabak sangdaba gini nakhoina support tobi ma miyam da ayam thagat ai hengai na matam phangada ai video masam ga ke ai gi support ai bo support tobi ba like tobi ram ai gi video sing se post miyam se noina share tobi ram ba madu gumba ge adu ge damak tane ai thamoi se noi bu thank you hai janingi go ai na nokhoi ge post da engagement tobi rak tra su nokhoi na ai ge post khuding da like nambi ri ba mi miyam do support aro miyam do thank you very much simta haijan ninge ai matam sangdaba gi video sem ningai so ai matam phangdra hoje kan ko aduna important topic miyam so ai haiso haining dre hebidi sensitive oibo comment content se sema gadi wa su yami ko aduna ai pamdre ai su peace ta lainingi ai kanam ta ai against to bo laite ko chine ngachi aina haining bago dogi mathangi video da ai mathangi video da ai video ama sem aingonda hoji topic ama laibe go adugi matang da ai ngang ga ne video thagat ke ai thabak laibe matam da go ngasi gidi sidigi ai lo sinjarage ko miyam mase gi video se like to bi ramu comment bi ramu ko thun haibegi meaning do khange ko khoi maitai chin naw sing phataba wa haina te ko thun haibese bamboo shoot usoi haibene go dum maitai lon da thun hairadi kitang di laidana meaning do meaning taning da wa hai ni go do natte modu oiramdre thun haibese yam hawbo pot mi ne pam na go thun
ꯊꯨꯟꯁꯦ ꯃꯈꯜ ꯑꯅꯤꯅꯦꯕꯀꯣ ꯊꯨꯟ ꯑꯃꯗꯨꯅ ꯊꯨꯟ ꯑꯃꯗꯨꯁꯨ ꯃꯤꯅ ꯄꯥꯝꯅꯕ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯎꯁꯣꯏꯁꯤꯗ ꯃꯤꯅ ꯄꯥꯝꯅꯕꯀꯣ ꯆꯞ ꯃꯥꯟꯅꯔꯦ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯎꯅꯨꯀꯣ ꯑꯩ ꯅꯣꯛꯅꯤꯡꯕꯒꯤꯅꯤ ꯐꯔꯦ ꯊꯝꯃꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯔꯥꯡꯗꯒꯤ ꯕꯟ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯌꯥꯝ ꯇꯦꯟꯅ ꯊꯝꯖꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯗꯪ ꯇꯥꯕꯤꯅꯕ ꯃꯌꯥꯝꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯕꯟ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯑꯃꯅꯤ ꯍꯦꯟꯅ ꯋꯥꯔꯤꯕ ꯑꯃꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏ ꯌꯨꯝ ꯄꯨꯖꯔꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃꯅꯦꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯏꯁꯨ ꯑꯃ ꯇꯥꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯕ ꯂꯥꯟꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯟꯁꯤꯡꯁꯤꯅ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯅꯪꯍꯧꯔꯒꯅꯤ ꯊꯣꯛꯄꯤꯔꯛꯑꯣ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯟꯖꯤꯟꯅ ꯂꯥꯎꯖꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕꯗꯧꯅ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯕꯗꯧꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯈꯣꯡꯖꯪꯁꯦ ꯆꯠꯊꯔꯛꯄ ꯁ꯭ꯂꯣꯒꯥꯟꯁꯦ ꯃꯈꯜ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯎꯄꯥꯏꯁꯦ ꯃꯈꯜ ꯌꯦꯡꯉꯛꯄꯗ ꯕꯟ ꯇꯧꯔꯅꯤꯌꯦ ꯕꯟ ꯇꯧꯔꯦꯌꯦꯅ ꯍꯥꯏ ꯀꯥꯟꯗꯨꯗꯗꯤ ꯉꯁꯥꯏ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕꯁꯤꯡꯗꯣ ꯃꯔꯣꯜ ꯂꯣꯜꯂꯛꯑꯦꯕ ꯉꯁꯥꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤꯅ ꯍꯥꯏ ꯀꯥꯟꯗꯨꯗꯅ ꯑꯩ ꯁꯔꯨꯛ ꯌꯥꯎꯗꯕꯗꯧꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕꯁꯤꯡꯗꯣ ꯕꯟ ꯇꯧꯔꯅꯤꯌꯦꯅ ꯍꯥꯏ ꯀꯥꯟꯗꯨꯗꯗꯤ ꯕꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯊꯤꯕꯤꯌꯨ ꯅꯣꯏꯒꯤꯗꯣꯅ ꯃꯔꯣꯜ ꯂꯣꯜꯂꯛꯑꯦꯕ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯅꯣꯏꯒꯤꯗꯣꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣꯕ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯗꯣ ꯃꯣꯏꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯤꯌꯨ ꯃꯣꯏꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯁꯥꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯍꯥꯞꯄꯤꯌꯨ ꯊꯕꯛ ꯍꯥꯏꯗꯣꯛꯄꯤꯌꯨꯅ ꯇꯥꯟꯕ ꯃꯈꯣꯏ ꯈꯔ ꯈꯛꯇꯒꯤ ꯑꯇꯇꯥꯏꯔꯕ ꯑꯗ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯐꯪꯉꯛꯄ ꯀꯔꯤꯒꯨꯝꯕ ꯔꯤꯖꯜ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃ ꯐꯪ ꯇꯥꯔꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗꯅ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯋꯥꯍꯩꯅꯣ ꯁꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯕꯟꯁꯦ ꯇꯧꯗ꯭ꯔꯁꯨ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯕ ꯗꯦꯜꯂꯤꯒꯤ ꯈꯣꯡꯖꯪꯗꯨ ꯃꯥꯏ ꯄꯥꯛꯈꯤ ꯑꯃꯁꯨꯡ ꯑꯗꯨ ꯕꯟ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯈꯤꯕꯅꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯗꯒꯤ ꯗꯣꯂꯥ ꯗꯣꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯈꯦꯠꯅꯕ ꯑꯃꯠꯇ ꯊꯝꯗꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯗꯒꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏꯐꯗꯕ ꯏꯁꯨ ꯑꯃ ꯂꯩꯔꯦ ꯊꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯁꯔꯨꯛ ꯌꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯦ ꯕꯟꯁꯦ ꯇꯧꯗ꯭ꯔꯁꯨ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯇꯥꯁꯟꯅꯗꯗꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯕ ꯑꯗꯨꯏ ꯀꯥꯟꯗꯨꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯕꯟ ꯇꯧꯔꯅꯤꯌꯦꯅ ꯍꯥꯏ ꯀꯥꯟꯗꯣ ꯑꯗꯨꯗ ꯃꯔꯣꯜ ꯂꯣꯜꯂꯛꯄꯩ ꯊꯕꯛꯇꯤ ꯇꯣꯛꯅꯖꯦꯕ ꯑꯗꯨꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯈꯨꯠ ꯊꯤꯟꯗꯅ ꯇꯥꯛꯄꯒꯤ ꯃꯍꯨꯠꯇ ꯕꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯊꯤꯕꯤꯌꯨ ꯅꯣꯏꯒꯤꯗꯣ ꯀꯥꯏꯅ ꯈꯨꯠ ꯊꯤꯜꯂꯒ ꯅꯣꯏꯒꯤꯗꯣ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩꯈꯣꯏꯒꯤꯁꯦꯅ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯒꯤꯁꯦ ꯕꯟ ꯇꯧꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯆꯔꯛꯑꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯦ ꯕꯟꯗꯤ ꯇꯧꯔꯔꯣꯏꯁꯦ ꯈꯣꯡꯖꯪ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯦꯅ ꯍꯥꯏꯌꯣꯕ ꯑꯗꯨꯏ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯣ ꯎꯕ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯨ ꯄꯤꯗꯕ ꯉꯝꯃꯣꯏ ꯇꯥꯁꯟꯅꯗꯕꯁꯨ ꯉꯝꯃꯔꯣꯏꯕ ꯕꯟꯁꯨ ꯇꯧꯔꯔꯣꯏꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯊꯤꯟꯗꯅ ꯇꯥꯛꯄꯩ ꯊꯕꯛꯇꯤ ꯇꯣꯛꯅꯔꯁꯦꯕꯀꯣ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯃꯨꯛꯁꯨ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯁꯨ ꯃꯣꯏꯁꯨ ꯐꯦꯃꯤꯂꯤ ꯂꯩꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯖꯪꯁꯦ ꯇꯞꯊꯔꯛꯑꯦꯅ ꯂꯧꯔꯣꯕꯀꯣ ꯑꯗꯨ ꯃꯣꯏ ꯅꯍꯥꯟꯃꯨꯛꯀꯤ ꯖꯦꯁꯤꯗꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ CSOꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯔꯀꯥꯔꯒ ꯄꯩꯁꯥ ꯇꯧꯔꯒ ꯌꯥꯁꯟꯅꯈ꯭ꯔ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯃꯨꯛ ꯄꯩꯁꯥ ꯇꯧꯔꯒ ꯌꯥꯁꯟꯅꯈ꯭ರ ꯃꯥꯜꯂꯦ ꯑꯗꯨ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯅ ꯑꯃꯨꯛ ꯁꯟꯇꯣꯛꯇꯣꯏꯅꯦꯕ ꯑꯗꯨ ꯁꯟꯇꯣꯛꯀꯗꯧꯔꯤꯗꯨꯁꯨ ꯀꯅꯥꯅ ꯉꯁꯥꯏꯒꯤ ꯑꯩ ꯌꯥꯎꯗꯕꯗꯧꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯌꯥꯎꯗꯕ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯁꯟꯇꯣꯛꯇꯣꯏꯕ